Prime Review Awareness Haiba Mubisina Horpada Ian Koba Nupa Amaga Mahaki Mapa Bishende Koba Amagaluna Gariamo Butoguna Dukala Magmanata Lami Makoina Laliba Dukana Sijormatung Asidadi Yangi Mapa Bishendina Dukala Sig Manunga Sangduna Jukamu Huralami Haiba Mata Mustadi Iana Dukala Sigma Pandagi Maki Shakti Sibusinaduna Dukan Pamliba Nupi Sibu Pangtalami Masig Matungda Yang Mapa Bisendina Dukan Pamliba Nupi Sig Maraka Sanchenduna Lupa Mangapiba Mitayam Pirami Adidagi Dukan Pamliba Nupisina Sum Harami Nanga Laigidrubisi Lupa Mangapiba Posak Kitanjira Harami Masina Maram Wabanamu Bisendina Sum Harami Hoi Posak Asikitan Harami Asig Matungda Bisendina Lupa Mangao Piduna Dukala Stig Tolami Mata Masidang Bisendina Maki Machanupa Yana Sum Harami Nangi Shakti Dub Sinaduna Dukan Pamliba Nupi Sibu Pangtalu Aina Gari Amukta Laurki Haduna Maki Mapa Asiti Gari Lobu Sakirami Marup Singh City Baratki Most Play Haiba Sanaba Sigmaram Dairamge Asibu Zoksalaga Lupa Chani Fangani Adugu Loktabada Lupa Chani Masu Fangani Pun Lupa Chamri Fangani Most Play Jaubiro Aduga Ziligam Sanarga Hapta Kudingi iPhone 16 Pro Max Fangbagi Kudong Chabasi Lobi Horo Mingonda Pibada Lupa Lisingam Chani Su Fangani Aduga Lupa Lising Animana Ipok Numiki Oina Kudong Chabasibu Manghan Biganu Lupa Lising Yakaisu Hapta Kudingi Fangani Ebeta Sanavada Aduga Lupa Lising Humdramangana Stroll Amadi Fishing da Amayakta Sanabiu Aduga Pasha Pangbiu Most Play da Pasha Hapchan Bamadi Lakopasi Google Pay Phone Pay Amadi Atopa Bank Singda Yamna Tuba Amadi Yamna Sectionly Haujimang Jokshan Biro Ling Adu comment section da Pin Togdun Hablange Aduga Lupa Sani Muslobiu Most Play da Hariba Mata Mustadi Muhammad Nupi Kara Laktuna Yanda Sumna Harami Nanga Dukaladuda Muna Jinglu Karino Harami Nupi Sigwa Hastabada Yana Toruba Sakti Si Mankirami Sakti Si Manki Banamaram Webanamu Dukam Family Nupi Sina Maki Dukan Manunga Yengumata Mustadi Dukala Sig Manunga Yugi Botan Kiamu Leramde Hariba Zu Botan Singasi Vicenti Hariban Padun Puki Boyrami Masina Maram Webana Nupi Sina Yama Sarduna Aigi Pasebu Huran Kraiduna Nungtang Mopaiduna Vicenti Harbun Pasibu Hana Bagilami Amuksu Nupi Sina Vicenti Rasum Harami Nangi Garisi Yamatuna Kamu Nang Posai Kari Huralibuno Harami Hariba Mata Mustadi Yana Nupis the Sum Harami Nangna Karigama Garidu Kamlibuno Garidu Kamuno Harami Asina Maram Webana Nupi Sina Yang Sanglami Adu Mata Mustadi Yana Nupis the Sum Harami Nang Aiginaka Chanslakanu Nang Aiginaka Chanslak Patarbadi Nomina Kakuni Harami Adu Nupi Sinadi Yang Naktanum Chanslaklami Masing Mamasubu Yana Maki Manindagi Nomoim Latokuna Nupis the Kablami Masing Matung Yalamadi Maki Mapa Vicenti Lorena Muhammad Sidagi Gari Sub Togdun Chakirami Makoina Gari Sipuduna Chakramatung Asidamu Muhammad the Police Kamalami Adudagi Nupi Sinamu Police Asida Sum Harami Aigi Puk Asida Nomoina Pale Aibu Hospital da Amta Pubu Harami Adubu Police Asinadi Nupi Sing Mokta Jemumata Mastadi Nupi Sing Mabu Asti Karima Toromde Tasimber Iana Nupis the Kalamonomi Asidi Yangi Sakti Sinaduna Nomi Kapa Saznabo Rami Amuksu Police Asina Nupis the Sum Harami Nangina Bosti Karim Sokte Harami Masigo Mama Masiobana Nupis Yamlanga Laduna Police Asida Sum Harami Nupani do Jamatunong the Parso Aigu Posebu Hurano Chakra Harami Asig Matunga Police Asina Yana Mandi Vicente Su Pavla Lami Hariba Mata Mastadi Vicentina Maki Masanopa Yana Sum Harami Nangna Karim Makarabu Mukta Tau Aigi Gari number si Police na Kanki Patarbadi Blacklist Tankargani Harami Adudaki Yana Maki Sakti Subsinaduna Makui Gari si Kar Angobom the Ontokirami Asig Matungo Yana Vicenti Rasum Harami Ipanang na Karigidamang Asumba Masam Suhura Magatabasi Tauribuno Aigi Lonina Chatuna Benga Pesha Huralusi Harami Adubu Vicenti na Dimu Maki Matanupada Sum Harami Bendegi Pesha Huran Basi Yamna Chau Huramani Karimu Paki Patarbadi Nangasi Kudong Tiba Soina Tagani Harami Ariba Mata Mustadi Makoi Maninga Tara Liba Police Sinamu Vicenti Amadi Yanda Mike Amada Sum Haraglami Nakuina Karigumba Garidu Kam the Patarbadi Aquina Soina Fargan Harami Police Sigo has star Matung Yarna Maki Sakti Sinaduna Muhammad Sida Len Kanata Halami Asina Maram Wavana Police Si Maki Garisi Muhammad Sida Longsalami Masing Matunda Yalam the Vicenti City Muhammad State Chakirami Hagler Matung the Police Si Garisi Oil Pamam the Jorami Tasing with the police Garisi Longsan Boyramde, Yana Luna Tahon Boyrami, Nakala Morom Adriana Koba Nupia Mana, Yana Toiba Bido Singasi, CCTV camera Yangduna,
ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯊꯥꯏꯅꯗꯒꯤ ꯊꯤꯔꯛꯄ ꯃꯤꯗꯨ ꯐꯪꯂꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯔꯦꯗꯤ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯌꯥꯟꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯨ ꯄꯝꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯗ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯌꯥꯟ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯌꯥꯟꯒꯤ ꯃꯄꯥ ꯕꯤꯁꯦꯟꯇꯤꯅ ꯖꯤꯔꯨꯝ ꯈꯔꯕꯨ ꯍꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯥ ꯉꯁꯤꯁꯤ ꯅꯪꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯕꯥꯔꯗꯦ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯌꯥꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦ ꯑꯁꯤ ꯇꯧꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯏꯌꯥꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯕꯤꯁꯦꯟꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯑꯩ ꯀ꯭ꯂꯕ ꯑꯃꯗ ꯆꯠꯇꯨꯅ ꯁꯥꯟꯅꯕꯃꯨꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅꯗꯤ ꯏꯌꯥꯟꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯅꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯅ ꯐꯥꯗꯨꯅ ꯃꯈꯟ ꯃꯈꯟꯒꯤ ꯅꯪꯒꯤ ꯅꯁꯥꯗ ꯌꯥꯎꯔꯤꯕꯁꯤ ꯀꯔꯝꯕ ꯃꯈꯟꯒꯤ ꯄꯥꯋꯔꯅꯣ ꯍꯥꯏꯕꯁꯤ ꯇꯦꯁ ꯇꯧꯈꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯌꯥꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯏꯌꯥꯟꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯌꯥꯟꯒꯤ ꯃꯄꯥ ꯕꯤꯁꯦꯟꯇꯤꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕु ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯍꯥꯖ ꯑꯁꯤꯗꯗꯤ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯁꯤꯐꯥꯏ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯏꯌꯥꯟ ꯑꯁꯤꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯁꯦꯟꯇꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯈꯟꯗꯨꯅ ꯏꯌꯥꯟ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯅ ꯕꯤꯁꯦꯟꯇꯤꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯅꯝꯂꯝꯃꯤ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯅ ꯕꯤꯁꯦꯟꯇꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯁꯦꯟꯇꯤꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯩꯐꯝ ꯇꯥꯛꯊꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯗ꯭ꯔꯤꯅꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯕꯤꯁꯦꯟꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯇꯣꯔꯆꯔ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯃꯅ ꯑꯦꯗ꯭ꯔꯤꯅꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯗꯥꯝ ꯏꯌꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3 ꯂꯥꯞꯄ ꯃꯐꯝꯗꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯕꯤꯁꯦꯟꯇꯤꯁꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯏꯌꯥꯟꯅ ꯒꯦꯝ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯔꯁꯦꯞꯇꯟ ꯍꯥꯏꯅ ꯈꯪꯅꯕ ꯁꯛꯇꯤ ꯆꯦꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯏꯌꯥꯟ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯁꯤꯐꯥꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯏꯌꯥꯟ ꯑꯁꯤꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯔꯁꯦꯞꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯁꯤꯅꯗꯤ ꯄꯔꯁꯦꯞꯇꯟ ꯑꯁꯤ ꯎꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ ꯃꯗꯨꯗꯒꯤ ꯄꯔꯁꯦꯞꯇꯟꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯇꯨꯅ ꯃꯈꯣꯏꯅ ꯄꯣꯔꯛꯂꯤꯕ ꯃꯣꯔꯇꯣꯂꯥ ꯑꯁꯤꯕꯨ ꯄꯔꯁꯦꯞꯇꯟꯅ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝꯕꯨ ꯁꯥꯗꯨꯅ ꯑꯦꯗ꯭ꯔꯤꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯄꯔꯁꯦꯞꯇꯟ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯆꯦꯜꯂꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯑꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯗ꯭ꯔꯤꯅꯥꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯤꯝꯅꯅꯤ ꯈꯟꯗꯨꯅ ꯑꯦꯗ꯭ꯔꯤꯅꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯐꯔꯦ ꯄꯔꯁꯦꯞꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯍꯥꯠꯂꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯗꯨꯅ ꯏꯌꯥꯟ ꯑꯗꯨꯕꯨ ꯐꯥꯍꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯔꯁꯦꯞꯇꯟꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯄꯪꯊꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯔꯁꯦꯞꯇꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯌꯥꯟꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯌꯥꯟꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯨꯝꯕ ꯁꯛꯇꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯔꯁꯦꯞꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯐꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯈꯔꯅ ꯑꯃꯨꯛ ꯄꯔꯁꯦꯞꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯃꯥꯛꯁ ꯑꯃ ꯎꯞꯁꯟꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯐꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯏꯁꯇꯔ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯏꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯌꯥꯟ ꯅꯪ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯂꯨ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯌꯥꯟ ꯑꯁꯤꯕꯨꯗꯤ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯦꯗ꯭ꯔꯤꯅꯥꯅ ꯑꯃꯨꯛ ꯏꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯌꯥꯟ ꯅꯪ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯄꯔꯁꯦꯞꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯌꯥꯟꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯏꯌꯥꯟꯒꯤ ꯃꯄꯥ ꯕꯤꯁꯦꯟꯇꯤꯁꯤ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯏꯌꯥꯟꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯃꯥꯛꯁ ꯑꯃ ꯎꯞꯁꯜꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯌꯥꯟꯒꯤ ꯃꯁꯥꯗꯒꯤ ꯏ ꯈꯔꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯇꯦꯁ ꯇꯧꯅꯕꯒꯤ ꯇꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯔꯁꯦꯞꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯁꯤꯕु ꯃꯊꯪ ꯃꯊꯪ ꯍꯥꯠꯂ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯗ꯭ꯔꯤꯅꯥꯅꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯏꯌꯥꯟ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯅ ꯐꯥꯗꯨꯅ ꯂꯥꯛꯂꯤꯕ ꯏꯌꯥꯟ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯃꯗ ꯊꯝꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯌꯥꯟꯒꯤ ꯃꯀꯣꯛꯇ ꯀꯨꯞꯁꯜꯂꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯌꯥꯟꯅ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯐꯥꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯏꯌꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯅꯪ ꯑꯁꯤ ꯐꯥꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯣꯏꯒꯨꯝꯂꯕ ꯁꯛꯇꯤ ꯆꯦꯜꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯅ ꯈꯪꯅꯕ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯍꯤꯡꯗꯨꯅ ꯂꯩ
ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯦꯋꯥꯔꯅꯦꯁꯀꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯁꯤ ꯄꯨꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯌꯥꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯃꯊꯣꯡ ꯃꯔꯝꯗ ꯈꯪꯗꯦ ꯑꯩ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯗ꯭ꯔꯤꯅꯥꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯁꯛꯇꯤꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩ ꯑꯁꯤꯕꯨ ꯁꯃꯨꯗ꯭ꯔ ꯑꯃꯒꯤ ꯃꯄꯥꯟꯗ ꯆꯥ ꯀꯞ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇ ꯂꯦꯞꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯏꯌꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯗ꯭ꯔꯤꯅꯥ ꯑꯃꯗꯤ ꯃꯈꯣꯏꯅꯤꯁꯤ ꯁꯃꯨꯗ꯭ꯔ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯅ ꯏꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯅꯪꯒꯤ ꯁꯛꯇꯤꯁꯤ ꯌꯥꯔꯦ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯌꯥꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯁꯛꯇꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯏꯌꯥꯅ ꯑꯃꯗꯤ ꯑꯦꯗ꯭ꯔꯤꯅꯥ ꯃꯈꯣꯏꯅꯤꯁꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯑꯦꯗ꯭ꯔꯤꯅꯥꯅ ꯏꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯁꯛꯇꯤ ꯑꯃꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯎꯠꯂꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯌꯥꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯦꯗ꯭ꯔꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯁꯛꯇꯤ ꯄꯥꯝꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯄꯨꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯗ꯭ꯔꯤꯅꯥꯅ ꯏꯌꯥꯅ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯕꯤꯁꯦꯟꯇꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯗꯤ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯌꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯁꯦꯟꯇꯤꯅ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯏꯌꯥꯅ ꯑꯦꯗ꯭ꯔꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯦꯗ꯭ꯔꯤꯅꯥ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯏꯄꯥꯒ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ꯭ꯔꯥ ꯅꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯗ꯭ꯔꯤꯅꯥꯅꯗꯤ ꯏꯌꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯅꯤꯡꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯁꯛꯇꯤꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯏꯌꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯁꯦꯟꯇꯤꯅ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯦꯗ꯭ꯔꯤꯅꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯅꯪ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯂꯣꯏꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯌꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯃꯥꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯌꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯁꯦꯟꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯌꯥꯟꯒꯤ ꯃꯃꯥꯡꯗ ꯍꯟꯖꯟ ꯍꯟꯖꯟ ꯎꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯉꯥꯡ ꯑꯗꯨ ꯕꯤꯁꯦꯟꯇꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯌꯥꯟ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯦꯗ꯭ꯔꯤꯅꯥꯅ ꯑꯃꯨꯛ ꯏꯌꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯎꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯌꯥꯟꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯅ ꯎꯕꯗ ꯕꯤꯁꯦꯟꯇꯤꯅ ꯄꯨꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯅ ꯏꯌꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯤꯁꯦꯟꯇꯤꯁꯤ ꯅꯪꯒꯤ ꯅꯄꯥ ꯅꯠꯇꯦ ꯕꯤꯁꯦꯟꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯅꯪꯕు ꯍꯨꯔꯥꯟꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯃꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯕ ꯌꯥꯏ ꯅꯪꯅ ꯅꯃꯥꯗꯨꯕꯨ ꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯗ꯭ꯔꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯦꯗ꯭ꯔꯤꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯌꯥꯟꯒꯤ ꯏ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯇꯦꯁ ꯇꯧꯕ ꯑꯗꯨꯗ ꯏꯌꯥꯟꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤ ꯑꯗꯨ ꯁꯤꯟꯅꯕꯒꯤ ꯐꯣꯔꯃꯨꯂꯥ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯐꯪꯗꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯑꯦꯗ꯭ꯔꯤꯅꯥꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯐꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯏꯁꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯏꯌꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯊꯣꯛꯂꯒꯅꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯗꯨꯅ ꯏꯁꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯏꯌꯥꯟ ꯑꯁꯤꯕꯨꯗꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯈꯣꯏꯅꯤꯁꯨꯕꯨ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯊꯣꯛꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯐꯥꯏꯠ ꯑꯁꯤ ꯂꯣꯏꯔ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯏꯌꯥꯟꯅ ꯏꯁꯇꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯤꯁꯦꯟꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯄꯥꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯇꯔꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯕꯤꯁꯦꯟꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯄꯥꯁꯨ ꯅꯠꯇꯦ ꯅꯪꯅ ꯀꯔꯤꯒꯤ ꯄꯨꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯌꯥꯟꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯔꯤꯒꯤ ꯄꯨꯗꯣꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯅ ꯃꯈꯣꯏꯒꯤ CCTV ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯏꯌꯥꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤ ꯂꯩꯔꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯒꯥꯔꯗꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯌꯥꯟ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯐꯥꯎ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯗꯣꯛꯇꯔ ꯑꯃꯒꯤ ꯁꯛꯂꯣꯟꯕꯨ ꯂꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯌꯥꯟꯕꯨ ꯐꯥꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯌꯥꯟꯒꯤ ꯇꯤꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯃꯕꯨ ꯊꯧꯗꯨꯅ ꯖꯪꯒꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯈꯔꯅ ꯁ꯭ꯄꯥꯏꯛ ꯊꯝꯕꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤꯁꯤ ꯄꯝꯆꯔ ꯑꯣꯏꯗꯨꯅ ꯖꯪꯒꯜꯗ ꯂꯣꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯒꯥꯔꯤ ꯑꯃꯕꯨ ꯊꯧꯗꯨꯅ ꯏꯌꯥꯟ ꯑꯁꯤꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯌꯥꯟꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯡꯍꯜꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯏꯌꯥꯟ ꯑꯁꯤ ꯎꯗꯕꯗꯒꯤ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯏꯌꯥꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯌꯥꯟꯅ ꯏꯁꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯁꯨ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯁꯛꯇꯤꯁꯤ ꯍꯩꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯇꯔꯅꯗꯤ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯅꯪꯒꯤ ꯁꯛꯇꯤ ꯑꯁꯤ ꯍꯩꯇꯦ
ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯦꯋꯥꯔꯅꯦꯁꯀ ꯇꯤꯡꯕ ꯂꯣꯏꯅꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯑꯃꯨꯛ ꯕꯦꯁꯦꯟꯇ꯭ꯔꯤ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯁꯦꯟꯇ꯭ꯔꯤ ꯑꯁꯤꯗ ꯖꯨ ꯌꯥꯝ ꯊꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯁꯇꯔꯅ ꯌꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯕꯦꯁꯦꯟꯇ꯭ꯔꯤꯁꯤ ꯄꯣꯔꯛꯀꯅꯨ, ꯃꯍꯥꯛꯇꯤ ꯖꯨ ꯉꯥꯎꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛ ꯑꯁꯤ ꯄꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯃꯪꯗ ꯑꯗꯨꯝ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯅꯕꯒꯤꯗꯃꯛ ꯄꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯁꯇꯔꯅ ꯌꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯕ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯁꯛꯇꯤꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯕꯤꯁꯦꯟꯇ꯭ꯔꯤꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯥꯅ ꯕꯤꯁꯦꯟꯇ꯭ꯔꯤꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯅꯥ ꯑꯃꯗꯤ ꯕꯤꯁꯦꯟꯇ꯭ꯔꯤ ꯃꯈꯣꯏꯅꯤ ꯄꯨꯟꯗꯨꯅ ꯄꯣꯂꯟꯒꯤ ꯋꯥꯔꯁꯣ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯀꯣꯁꯃꯤꯀꯥ ꯀꯧꯕ ꯁꯥꯏꯟꯇꯤꯁꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯟ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯁꯇꯔꯅ ꯑꯃꯨꯛ ꯌꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯎꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯅ ꯆꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯕꯦꯡ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯌꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯄꯩꯁꯥ ꯀꯌꯥꯕꯨ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯂꯧꯊꯣꯛꯀꯗꯧꯔꯤꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯏꯗꯨꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯅ ꯆꯦꯛ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯕꯦꯡ ꯅꯨꯄꯤꯁꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯡ ꯅꯨꯄꯤꯁꯤꯅꯗꯤ ꯌꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯆꯦꯛ ꯑꯁꯤꯗ ꯏꯔꯤꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯁꯤꯗꯤ 50,000 ꯌꯨꯔꯣꯅꯤ, ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯂꯩꯇꯦ, ꯑꯩ ꯍꯦꯗ ꯕ꯭ꯔꯥꯟꯁꯀ ꯎꯅꯔꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯅꯗꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯐꯥꯔꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛ ꯕꯦꯡ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯧꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯁꯤꯗꯤ ꯌꯨꯔꯣ 5,000 ꯈꯤꯇꯅꯤ, ꯃꯦꯗꯥꯝ ꯅꯪꯅ ꯄꯥꯕꯗ ꯁꯣꯏꯅꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯡ ꯅꯨꯄꯤꯁꯤꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯦꯛ ꯑꯁꯤꯗ ꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤꯗꯤ ꯌꯨꯔꯣ 5,000 ꯈꯤꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯕꯦꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅ ꯌꯥꯟꯗ ꯌꯨꯔꯣ 5,000 ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯟ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯌꯥꯟꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯂꯣꯏꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯦꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯆꯦꯛ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯦꯛ ꯑꯁꯤ ꯁꯥꯖꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯦꯡ ꯅꯨꯄꯤ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯐꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯔ ꯑꯃꯗꯤ ꯏꯁꯇꯔ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯟꯅ ꯆꯦꯟꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯁꯇꯔꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤ ꯆꯈꯥꯏꯗꯨꯅ ꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯄꯥꯝꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯁꯨꯝꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯁꯇꯔꯗꯤ ꯏꯔꯨꯖꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯄ꯭ꯔꯤꯁꯇꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯟ ꯑꯁꯤ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯁꯇꯝꯅ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥ ꯑꯁꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄ꯭ꯔꯤꯁꯇꯝꯅ ꯑꯃꯨꯛ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦꯔꯪ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯤꯁꯇꯔꯅ ꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯑꯁꯤꯗꯤ ꯃꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯟꯅ ꯑꯃꯨꯛ ꯄ꯭ꯔꯤꯁꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯅꯣ? ꯅꯪꯒ ꯑꯩꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯐꯥꯏꯠ ꯊꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯁꯇꯔꯅ ꯑꯃꯨꯛ ꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯑꯦꯖꯦꯟꯒꯤ ꯇꯤꯝ ꯑꯗꯨꯅ ꯅꯪꯕꯨ ꯐꯥꯅꯕ ꯇꯧꯔꯤꯕꯗꯨ ꯅꯪꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯍꯟꯅꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄ꯭ꯔꯤꯁꯇꯔꯅ ꯌꯥꯟ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯌꯥꯟꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯟꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯩꯁꯥ ꯍꯨꯔꯥꯟꯕꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯄꯣꯂꯟꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯤꯁꯇꯔꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄ꯭ꯔꯤꯁꯇꯔꯅ ꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ, ꯅꯪꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒ ꯁꯣꯏꯗꯅ ꯊꯦꯡꯅꯔꯒꯅꯤ, ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯁꯇꯔꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯤꯁꯇꯔꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯌꯥꯟꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥ ꯕꯤꯁꯦꯟꯇꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯤꯁꯦꯟꯇꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯄꯩꯁꯥ ꯍꯨꯔꯥꯜꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯛ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯟꯅ ꯑꯃꯨꯛ ꯕꯤꯁꯦꯟꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ, ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯣꯔꯛꯈꯤꯕꯅꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯟꯅ ꯕꯤꯁꯦꯟꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯏꯁꯇꯔꯒ ꯂꯣꯏꯅꯅ ꯄꯣꯂꯟꯒꯤ ꯋꯥꯔꯁꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯥꯏꯟꯇꯤꯁꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯁꯦꯟꯇꯤꯅꯗꯤ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕꯤꯗ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯗ꯭ꯔꯤꯅꯥꯅ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯅ ꯀꯝꯄꯅꯤ ꯃꯀꯣꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯐꯥꯕ ꯉꯝꯒꯅꯤ, ꯃꯍꯥꯛꯅ ꯍꯨꯔꯥꯟꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯑꯗꯨꯅ ꯄꯣꯠ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯒꯤ ꯇꯤꯝ ꯑꯃꯅ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯟ ꯑꯗꯨ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯑꯃ ꯀꯛꯇꯨꯅ ꯃꯍꯥꯛ ꯄꯣꯂꯟꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯦꯗ꯭ꯔꯤꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯄꯣꯂꯟꯗ ꯌꯥꯝꯅ ꯊꯨꯅ ꯊꯥꯎ ꯍꯥꯏꯔꯝꯃꯤ꯫
Nakal amuromdana mu yaramad Easterna makoi lakliba maham asiri jorko matam astadi Edrina ki tim asina yana nomai kap ke hane tawrami adubu president no maham asiri laktuna yang tim asidi mathang hatokirami masig matungda yaramad Easterna ka amad laklami hairiba matam astadi ka asida mi kanamta leramde adugi samakta ka asi loina kaidu lerami amuksu yana Easter da sum hairami hairiba ka asi aina mangda hanjan hanjana uba ka duni hairami masig matungda makhoinina ka amad changlak matam astadi yana ngasum hairami hairiba ka asini piklinga matam aduda aigi mana isai saktuna aingonda laknabi dun leibadu adubu ka asi yamna piktun leramle matau karamna piklibano hairami adude Easter namu mangonda sum hairami nangna aduk piklinga matam aduda ka asi matau karamna ningsinglibano hairami hairiba matam astadi yana mahaki mamang leiba phalang asi thugaiba matam astadi phalang asi gi manungda che chang mayam lerami madugi smatakta makoina che chang asi thiba matam astadi makoina thiba lakliba scientist Kosmikana iramba che asi urami adudigi makoina hairiba che asu phaktok matam astadi iyan gi mamagi photo si jarami masina maram moibana iyana thawai jamna nungaita duna Easter da sumna hairami hairiba nupi asini aigi ma si hairami nakal amromdanu Vicentry gi manakta Edina laktuna Vicentry da sumna hairami nangna karigidamak nangina chanu padu matona thadok libano nangina chanu padu karigumba precision na phangi patarabadi soina hakragani hojing nangna jamathuna na chanu pa gi maraka chatlu haiduna Edina di Muhammad ste chakhirami aduga yana leiriba nakal asomdana amuk precision haribu nupa asi iyanga maraka laklami asina maram moibano iyana precision asomna hairami nangna karigidamak Muhammad si laklibano hairami adubu Easter namu pakum asuna pirami nangna thiriba wahangching adu pakum Easter na loina pirakkani hairami hairiba matam astadi Easterna yana sumna hairami nangi asengwa pokpana pati atai kanamta nate aini adugi sumatakta nangu matau karan pokhibno haibasi ngasidagina chahi kyagi mamangda mahom asida leramba kosmika haina khanaba scientist amana myuising asida atopa homla kyagi hidak kyabu kapsanduna makoina sakti leinabagi tawrami madugi sumnakta myuising adubu lan chapata sinanabagi damak silami adubu matam adudadi aikhoi government asina aikhoi guma myuising asina kariguma phataba thabak tawraklagani haiduna myuising adu mathang mathang hatpa horaki matam aduda nangu pokchaba nanginama urjala adu aiga mari lenaki asina maram obana nangasi pokpani hairami adubu yanadi yamna sauduna precision asum hairami nangna hariba singasi aina mata thajade haiduna precision asu haliga haina tarami hariba matam study Muhammad sida Edinagi lami kya malaklami asina maram obana mu precision na yana sum hairami yana amadi Easter na khoini si aigi Poland leiriba jum madu yamna thuna chalu nangna jum madu jawra matung aduda nangna pamleba wahangsing adugi pakhum loina phanglagani hairami asig matung yana amadi Easter ma khoini si Muhammad state chakhirami makoini chakhar matung asida mu precision asidi Muhammad si lakliba Edina gi sipai sing asina phaduna chakhirami adugi simatakta Edina na chisana si Muhammad sida phajanduna maki e asibu test tawrami makoini e test asi tawbalor matung asida Edina na precision gi masadagi makoina pamleba formula asi amata phanglamde adubu atopa ka asida mu precision na Muhammad si leriba sipai sing asida sumna hairami ai ising yamna khorange ising kitabu thakke haiduna maki manakti ising kharo porton thaklami hariba matam astadi precision na mahaki sakti sibu sinaduna mahaki mamangda leriba robot ki nomay asina Muhammad si leriba myuising si mathang mathang hatuna mahakti Muhammad stik chakhirami nakal amromdanu yaramadi Easter na precision gi Poland leriba yum asida jorko matam astadi Muhammad sida yang mama asibu loina soktun lerami adugi simatakta yana thawai jamna nungaitaduna mahaki mamada kawrami hariba matam asida mu Muhammad sida precision laktuna yana sumna hairami nangi namana sumna oregliba si Edinagi tim maduna makoina formula do pamadagi nangina ma asibu asumno ohankibani hairami adudagi iyana mu mahaki sakti sinaduna mahaki mamagi thokiba thawdosing asi yengo matam astadi mahaki mamagi mako asida kari makharba hapsanduna phattaba myuising asina mahaki mamada yawriba formula asibu launabagi tawrami adugi sumatakta Muhammad silairiba formula asibu precision pamana maram obna yana sumna hairami nangina mangda leiriba formula du aingonda jamna thona pirau formula to aina phangba tarbadi akoina top top sakti chelba myu kya semduna Edina gi timasu hatpa ngamlagani hairami adubu yanadi precision haribu nupa asta sumna hairami haribu formula si aigi mana aingon piramani atopa myu kanamtana lawba yaro hairami adudagi precision na yangamraka changchang gi haina tawba matam study mahaki mamangda mingsengumlaba phalang ma leibana maram moibna precision si changma ngalamde masig matung yana si mahaki sakti si Muhammad si loikhirami masida mo Edina gi timasina Muhammad si laktuna yana badi precision su fana bagi laklami asigu ma masi obanu yana mahaki sakti sibu sinaduna makoi myamna pairiba nomai sing asibu masa maton onsalanduna afana bagdam yana toromi
ꯑꯗꯨꯕꯨ ꯑꯦꯗ꯭ꯔꯤꯅꯥꯅ ꯑꯃꯨꯛ ꯏꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯌꯥꯟ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯂꯣꯏꯅ ꯁꯣꯏꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯗꯨ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ ꯄ꯭ꯔꯤꯁꯤꯁꯟꯅ ꯁꯛꯇꯤ ꯁꯤꯟꯅꯗꯨꯅ ꯅꯪꯒꯤ ꯅꯃꯥ ꯁꯥꯜꯂꯤꯕꯅꯤ ꯅꯪꯒꯤ ꯅꯃꯥꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯁꯤꯁꯟꯅ ꯑꯃꯨꯛ ꯏꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯌꯥꯟ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯥꯠꯇꯣꯛ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯁꯦꯟꯇ꯭ꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯌꯥꯟ ꯃꯐꯝ ꯑꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯁꯤꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯛꯇꯤ ꯁꯤꯟꯅꯗꯨꯅ ꯅꯪ ꯑꯁꯤꯕꯨ ꯁꯤꯟꯅꯔꯤꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯇꯣꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯌꯥꯟꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯕꯤꯁꯦꯟꯇ꯭ꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄ꯭ꯔꯤꯁꯤꯁꯟꯅ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯕꯤꯁꯦꯟꯇ꯭ꯔꯤꯒꯤ ꯃꯃꯥꯡꯗ ꯂꯪꯁꯤꯟꯗꯨꯅ ꯕꯤꯁꯦꯟꯇ꯭ꯔꯤꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯍꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯑꯃꯨꯛ ꯏꯌꯥꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯏꯌꯥꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯤꯁꯦꯟꯇ꯭ꯔꯤꯅ ꯃꯆꯥꯅꯨꯄꯥ ꯏꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯟꯅꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯏꯌꯥꯟꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯟꯅꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯁꯦꯟꯇ꯭ꯔꯤꯅ ꯏꯌꯥꯟ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯌꯣꯛꯈꯤꯕꯅꯣ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯏꯌꯥꯟꯒꯤ ꯃꯃꯥ ꯎꯖꯥꯂꯥ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯄ꯭ꯔꯤꯁꯤꯁꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗꯒꯤ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯕꯨ ꯇꯣꯔꯆꯔ ꯇꯧꯔꯝꯃꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯑꯃꯨꯛ ꯏꯌꯥꯟꯒꯤ ꯃꯃꯥ ꯎꯖꯥꯂꯥꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯕꯤꯁꯦꯟꯇ꯭ꯔꯤꯗ ꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯌꯨ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯁꯦꯟꯇ꯭ꯔꯤꯅ ꯐꯥꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯁꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯤꯁꯦꯟꯇ꯭ꯔꯤꯅ ꯏꯌꯥꯟ ꯑꯁꯤꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯎ ꯐꯥꯎꯕ ꯌꯣꯛꯂꯛꯄ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯌꯥꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯂꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯁꯦꯟꯇ꯭ꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯌꯥꯟ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯗꯒꯤ ꯏꯌꯥꯟꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯄꯥꯏꯈꯠꯇꯨꯅ ꯕꯤꯁꯦꯟꯇ꯭ꯔꯤꯕꯨ ꯍꯥꯠꯅꯕꯒꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯁꯦꯟꯇ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯛꯇꯤ ꯊꯥꯖꯟꯗꯨꯅ ꯏꯌꯥꯟ ꯑꯁꯤꯕꯨ ꯐꯨꯍꯜꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯏꯌꯥꯟ ꯑꯁꯤꯕꯨ ꯍꯥꯠꯂꯒꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯗ꯭ꯔꯤꯅꯥꯅ ꯖꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯅꯣꯡꯃꯩ ꯑꯃꯅ ꯀꯥꯞꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯏꯌꯥꯟꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯄ꯭ꯔꯤꯁꯤꯁꯟ ꯑꯁꯤꯗ ꯀꯥꯞꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄ꯭ꯔꯤꯁꯤꯁꯟ ꯑꯃꯨꯛ ꯏꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯇꯥꯔꯕꯗꯤ ꯏꯁꯇꯔ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯗ꯭ꯔꯤꯅꯥꯅ ꯏꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯌꯥꯟ ꯄ꯭ꯔꯤꯁꯤꯁꯟꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯁꯛꯇꯤ ꯁꯤꯟꯅꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯏꯁꯇꯔ ꯑꯁꯤꯕꯨ ꯎꯍꯜꯂꯤꯕꯅꯤ ꯅꯪ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯉꯨ ꯅꯪꯒꯤ ꯍꯧꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯌꯥꯟꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯁꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯗꯦ ꯄ꯭ꯔꯤꯁꯤꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯍꯟꯕ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯌꯥꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯄ꯭ꯔꯤꯁꯤꯁꯟꯗ ꯀꯥꯞꯇꯨꯅ ꯄ꯭ꯔꯤꯁꯤꯁꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯌꯥꯟ ꯑꯃꯗꯤ ꯑꯦꯗ꯭ꯔꯤꯅꯥ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯏꯌꯥꯟꯒꯤ ꯃꯃꯥ ꯁꯤꯈ꯭ꯔꯕ ꯎꯖꯥꯂꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯦꯟꯇ꯭ꯔꯤꯒꯤ ꯃꯣꯡꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯗ꯭ꯔꯤꯅꯥꯅ ꯏꯌꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯁꯥ ꯃꯅꯨꯡ ꯌꯥꯎꯔꯤꯕ ꯐꯣꯔꯃꯨꯂꯥꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯌꯥꯟꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯣꯔꯃꯨꯂꯥ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯌꯥꯟ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯁꯤꯅ ꯆꯤꯑꯣꯜꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ